Delhi dadi tawde aduga chingdadi sumain torkanda SP sina tawre haidana yamna akhoi insight tawba khangjadaba praja na ha singda sawhanba adugumbagi tweet ma pung 9 ga minute kuntaret pung 9 ga minute kuntaret chatpa matamda tweet ama tawbani madugi tweet tugi matungda gathering si hankala kanda hariba thokdoksi Thokibani mission praja kayagi punsi mangkiba office mai thakiba or militant oibi mission oibi madudi subject to the police verification la kana madugi khangani aduga sikriba singdumuti mi ngatani na khoi site gi noiti haibu madi government site gi thami aduna madudaida madugi thokdok thoknarba insilliba twitter tawro kanda mayamda insight toriba madudaida khoi responsibility fix songnaba khoi se government gi site gi magi mathakta su khoi matik sabe FIR file tonana ba khoi sem sare adu sumaina social media gi namba ngakani do ngakang namaga wahi amani haigi baduna madugi consequences karino habasi khangdabui mongda yamna responsible masana masa responsible mean low leader kharana tor pasi khwaidagi live tv adubu khoi law blend leibanina madugi aindugi makhada chapchaba khoi action lokat kani haidana sumaina I hokiba thokduk tugi khoi tentang na thamjage nation gi security da thingna khoi amata compromise soroi hujik sugnu da ngarang handagi satharaiba port khoi ahenba force hajanna khoi ngarang nungdang nongalamdai dagi khoi both side sugnu area amadi hariba lolen phai gi area bomb top kapai hariba jaga sigi pham khoi operation to honkhre coming operation chathari loine na makoina sugnugi area da tariba bomb si koi forensic ki aduga senior police officer sing thajala kanda karam makhal gi bomb no chathari ba khanabasi ethnic ani gi oina khanari bra na thagna war gi type ta achouba weapon sing yaurga foreign hand sing dagi dor kanda dor abra haiba gi madu find out tongna ba koi sangre sugnu rum da BSF personnel ma soi madu gi du yam ka hena khudong seningai di oidre koi adumai ta guna coming operation chathari aduga amana I media gi kuthang da clarify tongningi some section of peoples aduga some section of the security forces moina buffer zone na wari wa ma toina senai masi si buffer zone haiba se koi state government gi oina security gi home department dagi natragana DG gi natragana advisor gi site gi buffer zone haiba jaga ma koi Manipur da leite buffer zone na area khaidona bagi country to country natragana topa tongna bagi type madugi poto ekhoi da leite ekhoi gi sidai da logi sensitive oiba area sing khara hotspot sing Irang kanba jaga do bo sensitive zone or hotspot na har kana madai da security deploy to ba madai operation to no amani aduga sidai da buffer zone sidagi na si sangba ya na tra sangba ya de haiba aduga ma santoi be pot khara madu leite some area khara da paramilitary forces particularly amakhakna madugi sigi buffer zone ni lai kholi gaina haiba time madu immediately I through sigi akoi nga sigi media sigi keno da madu buffer zone have a warning or madugi jurisdiction madugi boundary state government given laite Manipur gi manungda anytime anywhere any forces na sangaga operate to ba ba marale besing phaba ya gi hak loina pi hujiksu lolen phai gi da thoiba thokdoksi makha chatharaga de khoi ai ngasai ADGLO dai instruction to gre hariba central paramilitary forces na to operation do the effective oidragadi hena effective oina ba special commandos state ki labor special commandos sing with bulletproof vehicles inga konana thajal lakanda hare lolaphan jaga do operation to godabni haidna igi instruction pikre madu ada ground situation du yenga kanda makhata bai khoi sathagani I assure to the people of the state sigi manung leba jaga mata da khoi law and order state sigi yahundana ngatna thado ga thamoi hoi matam khara akhoi masel marak to oigi hanagi gadra adagi amana mi amamamda rupa lising amam pibudo family dana taba mi amamamda lising amam pibasi akhoi ahumlak anirak tawkhre aduga ahum subogisu akhoi thadokre amamamda mioi lising yang khai mapan ga chanipan ni 59800 ni sidai koina lupam karor manga ga lak marfudra ga nipan ni amumuk thadokpada ana punna karor tratret ka yang khai ni thoisi mokhoi gi pocket money oijana ba lising amam gi sangda ahumlak subogi oina sima thadokre haibasima mayam thamjage logi duga aduga relief camp sing dai koi mayam gi ngahak entertain tongna ba ngahak relax tongna ba koi TV aduga set top box koi pa karor ahumga sing kuthra taruk la kunthra truk sangna koi provide tawjeri aduga athuba matam da su koi gi laifam safam yam nungai tana leiba jaga sing koi DC sing da koi survey tongna ba haijagre
yam nungaitana kara akhoi se suppose pre fabricated sariba akhoi thawal soragi mangda leba ITV la pon gi do saraga hongjalu ya da leba su yobo ana adu gumbadu da moi laigidam nina saruga leitre aduna madu hongjalu ya da badu moi du laibada di moina community hall da karida school da laibada nungaitaba ana moi gumba jaga moi gumba siso khoi bafam sana government gi quarters khoi gi mi leitriba aduga tha amani natraga ani hum mari manga senna ba yaga da ba jingoiraga di khoi government quarters sing the bhawda moi se accommodate tongna na bage khoi yang panna husik survey tawjari ana miyam projai mai bil sing alaman sing maruina wana khangbi riba sing unolong nai khoi atuba matam da some relief oigida ba jaga khara khoi yengaga mayam sip tongna bhona jarake haidana masimaga ai mayam da isilinaw media gi kuthang da ai thamjage aduga ataydi aina mayamna general appeal ama tawjaning basi hojik thoknariba conflict sigi khudong chaba lorga aikhoi makhal makhagi organization mayam ama thola kanda manipur gi praja misam singda yamna mipai ba piba yaba tujung ba piba yaba thabak thorong kaya tawrak pasi masi ai lepina ba haidana ngasigi sugumba numit sida mayamda appeal tawjari ngasingma oil pump thingi karigino oil pump sing da sanga aga thaw hapu halu na halaga paisa piram na satki thaw do di sing nate do khongban dai su uya ba thok thaw nate do thaw oil pump sing do adagi moi paisa piraga leiraga porei ni do ado kano dagi turin dagi sing han ba dongna pa dagi sing han ba dongna hapu chakra matu ki sense of humanity du krai da chakre sense of belongingness state sigi macha oi bagi du krai da chakre adu du na leba kramaina kan ga do adugi mentality adugi wakal ai sidagi mullaga puni na khale baduna kramaina ai leba kan gadori adugi thinking masi se ai yam soft language da mayam da masi to biganu haidana ai hairi thorok lamjau da department khuding da changa ga development project khuding makta ai khoi gi CP gi damni ai khoi gi adu pi gi damni pi draga di phagani pungani na tawriba laikai da changa ga gari mulliba department sing na gari mulliba tawriba se laibak kan je na lan thoga kari gino somno wonsa lai je kari gino why laibak kan na ba yang na ba lan tarak put gi thengna se na lan thok pani hairaga kari gino ekhoi gi praja sing do wonsa laga paisa khairiba engineer sing phariba phuriba or development project da disap tawri se kari gino praja leiri na laibak gi damra chat padu di awat pa praja leiri koi si wale have the praja mayam sorok da khaina raga pire idu di aduna please gari munba yum da sanga ga disap tawba business tawjari ba kangbu gi na sanga ga thong wonsan ba oil pump sing husik loli ba tawri ba lambi da tax khomi ba kangpokpi da tawri ba pochi akhoi yengi hujik fawu yengi khoi thani ba mapan sure khoi yengi truck sing da gi khomi ba paisa lauri ba kayang kuin no na khoi mayam ki helaga to gudur se mi gi limit haiba male limit khang ba ngam gi limit haiba male madu thani pan mapan tara sura banina government da madu gi khang ba ngam gi limit to khoi loisla e aduna properly songnari ba lan se gi thengnari ba conflict se gi political solution porong na hona ba peace dialogue tong na hona ba waroisan porong na hona ba okay madu khoi government honari difference angle da gi honari magi apamba aning bagi oina taunari marak sidaida akhoi gi nong magi sangdraba yadaba polam sing dagi tax loba lambi da sorok da office da is not only hills and valley ani maktani ana hariba pose khoi lepina baina appeal tokjari aduga amana organization ji thok da tholaga more da khangde kangpokpi da khangde adagi jochanpur da khangde imphal east da khangde thawal da khangde magi organization si pathok da thola kanda khogi yamna anti national oiba moi gi history su kari su khangda ba gi mawong indian constitution kari su naina da ba khangda ba gi mawong da ining ba pai da irak pa posi masu ai lefaning e adu maruina editor recently now sing maru pang sing su adu gumba reasonable oida ba man ta da ba press statement ga thol posi di pangphong bi da na ba so appeal to gari maram ni maduna unnecessary da mayam da tension hangala leb kai da no makhogi ancestral land ga ina manipur kana ge ancestral land manipur si manipur ni koi manipuri mayam gi ni kana ko community ando gi ancestral land ga magi leiri ba jaga du the state tax sirga leinari se house tax khangde revenue tax khangde koi imphal lei se khoi revenue tax thirga leiri ni koi leis ai yum ga leiri du loin tax thiri ni koi sigi sense si lokthokra kan da hekta mayam da chak thinbagi wahi wata ngang ba khotpa tawba si khara laila su haiba su phaniam leina rabani khoi community mayam se IS IPS MCS phaniam si yauna rabani do
press statement guma thomdai kolomdai kharaga moiga su tanaraga kharaga guide tawbiraga ba sum gunda khara duna dum lusinga sakra de khule bak sibira lakani oi leiri be posi pura anti national terrorism gi mentality de toruga press statement thoi ba ngasi yang ngasi ITL me tholoi ba language ka do yamna kan ba haitar adu moi koi budi logi matung ina koi tawbom thobo comment gi de koi tawni koi tomina leiroi but tawbuda bo mayam da panic people do adu pehaning de haijebani na wafang krisi tawruga tai details bagi suspend tawgi ba khokki ba details me am dudi fangaga na fangbire mayam da phangdraga di akoi gi ci MPTC gi lakpada singare gi lakpada kayam suspend wa sing kana kana no number kari loina sida laira bani banglo dudi uji atoba bang ama sana na bai police housing corporation ga trokana athuba da sana na bagi ai mi survey to hon gari yangan gari ma laina na bagi building du gi di aduga hojiki office mai sai ba kholi ba dusu layok fadana yam ka hena aso upon ya hogre office ki kari gi adu yam thuna samjan na repairing tokshan na bai honari ko akoi government singe hana mamanga ki dunatre record si moina ada mangan manga moroi koi sidai de loina murder record koi sidai loina lai tengno pal gi so koi sidai murder record lai kangpopi gi su lai adagi chochanpur gi su lai aduna moina khalli ba moina tawgena khalli do kesu tawra su kana roi haidar han mamanga thoki baduna koi single haidar record ji sida loina ya ma loina ai koi sep loin lai lamgi karigi patagi karigi ko thank you